खुरमजरी मियंग ताब्री बिस्मु तराम उचरी ngasi maroi pauda tara suba manipur vidan sabha gi manga suba budget session ngasitagi hokre lok sabha mikhalda outagi oina ncp gi mirep si dongel na oidagani amadi aramam sabarendra gi tara hundoi rak shubaning sing thorom tonga tonga ba mapam singda pangthokna kre mapungoi ba pau pizari tara suba manipur vidan sabha gi manga suba budget session ngasidagi hokre Lekhidraba hana MLA oiramba yamda khai wifi gi mafamda obituary reference pangthoki ahubuna mita chief minister ofram ibobina manga suba business advisory committee english ani tarahumdoi gi report house thambaga loinana demand for access grant for the year english gani taret english gani nipan english gani nipan english gani mapan amadi english gani mapan english gani tara pukatki loinana budget estimate house da lan khatki LCP की तरह मंगा शुभ फाउंडेशन देंग असी के संथोंग एलामम ने कायदा लेबा पार्टी से हेड ऑफिस द पांथोक्रे थरमसिता स्टेट प्रेसिडेंट MLA एल बोमचा एडवाइजर सी दोंगेल वाइस प्रेसिडेंट एन बिरेन अमसुंग अजिजुर हक सुसर याकी वांगांग खिबा लुचिंगबसिना पार्टी असी हौजिक अतोपा पार्टी कयादगी मरुवेबा मियोय कया यावरक्तुना मपांगल कनबा पार्टी अमा ओइरे पार्टी असी हेन मपांगल कखथनना बहोना बगलोइनना लाकदब मिखल सिंगदा हेन माइ पाकनना बहोना रगनी हाइकी प्रेसिडेंट एल इबोम Chana July the party asigi awangnopo puriba union minister Prafulo Patel Imphal da laktuna mathang chahi da pangthokadaba Lok Sabha Mikhal gi outer gi mirep laktholaba yai Mikhal asigi damak mirep oinana ba party asigi advisor si dongel gi ming pikre inagi oinadi mirep thadok taba yai adubu karamba dolga chatkani haiba khangdri hauji chathariba assembly mifam asida manipur gi oiba wafam kyasu pukhatkani nupi angang da chathaba hingsa drug watok inalan permit ki wafam sarkar asina loishinana ba hona dabagum tawre drug ki karbada ajawasang yawbugi jingnaba leire senja thamja asi legalize tawbana hena kanaba oiragani muthat pangam gadaba mandre legalize tawrabadi khara kopangam gadra khale haina phongdokhi si legalize tawra kanaba Keroni, si apa ini? Saya mahu dah, rumah tinggali, udah mana ada? Tinggali masih apa ini? Itu siapa tadi? Saya mahu dah, maksimum dah lang mengalir lobiar, hai masih berapa persen lobiar? Kalau tiga ada, aku ini 15% lobi, film thado pada 3% sih, kalau 5% ini lobiar, kalau punya itu provide lobiar. Atau aku putar pun nggak mau itu orang ni, jadi aku realize lobiar itu na, si lagi pandang ni. Hokiba English gani gi juntara da lekhidraba aramam samarendra gi tarahum doirak shubaning sing thorom tongan tongan ba jaga sing da pangthona kre mapumoina khurai nandebam lekai da leba lekhidraba aramam samarendra gi dingsing khubam da miyoi kyana hekaleka tamki aramam samarendra trust amadi social standard club nandebam lekai na sinduna pangthokiba dingsing thorom aduga saruk ama oina jagoi singsu lanthoki thorom adugi organizing secretary salam samawong na phungdorpada manaba khunai ama purak na bohanabada achoba thodang Loramba Lekhidraba Ramam Samarendra Tauramba Tabak Thorom Kaya Ngasigi Miro na Ningsingba Amadi Nainaba Jungani Fondoki Yaga Puliki Ninka Tamba Hangana Laikisi Ninka Tamba Amadi Lamdam Sigi Mupi Nai Singasibu Sapatiba Sapungi Laiki Moina Laiba Asudum Basin Dagi Loinana Nupi Mete Nupi Tona Lingjel Adu Mapung Kana Pukadabani Hai Bagi Tona Happy Baga Mapung Kudu Dana Salaba Organized Tauba Ima Even Itimina Usalisi Sinista Asudum Bagi Tona Pili Bibuna Odari Apamba Manaba Kunayama Wahingani Hai Bagi Padamda Ninkatam Jaram Manajaramani Nakal Amaramda Tarahum Doirak Shuba Aramam Samarendra Matejam anniversary ki sarugama oina pari imom Kanbalub Imphal East Sindurangasi Lining Tau Puthiba Sangnanda Marirak Shuba state level painting competition amadi ex tempo competition pangthokre painting competition asida Mahiroi Chanirom na saruk yadana tongan ba category da pangthoki Lubasigi secretary Thaudam Jiten pangtholiba competition asina ngasigi Mahiroi singda kanaba kaya piba ngamlagani phongdokhi Mamang say that the Kenaba Mana Timsi, Mamang say that the Hana, Yakadabala, Sini Nupi, but the 100 Timsi, the Gidi, the painting competition, sport painting, I got it, or whatever, minute drama, Kunwaling at the La Poxerga, as many hands of any.
Amaramda Manipur State Sumang Lila Council na sinduna tarahum doirak shuba aramam samarendra ningsing thorom ngasi iboyama Sumang Lila sanglen na pangthokre thorom aduda council asigi chief advisor Dr. M Nara council gi president PH Gurachandra Sharma UCM gi president Y Nabachandra amadi theater center Manipur gi president Warepan Nabana chingba miyoy kyana saru yake thorom adu gi sarugama oina Sumang Lila gi artist kayana jagoi se kya lanthoke thorom aduda wangang laduna theater center gi Warepan Nabana aramam samarendra Miyoy Pokta Athoibani, Mahana Nipi Kunagi, Jakonabakaya, Honaramba, Equina Sintaba Jungani, Dr. M. Narana, Sumang Lilagi Lamda, Lamyanba, Ama Oiramba, Aramam Samarendrana, Mika Pondana, Tong Manana, Miyoba, Ama Oina, Himbagi Hug, Fanganaba, Madi, Jati, Amagi, Satam Kanana, Hiram Gada, Jogotodang Loramba, Misani, Haiki. Tuhan bercakap, matu ki jangan bercakap kira itu, matu ki main kemana dia, matu ki mau jadi itu masih tangan itu satu, berarti kasih dia bisa masuk satu sini, pun mereka kalau itu orang itu society, aku mau sama ini satu ni, tak tahu bisa masuk ni, orang ini bisa masuk ni, akan berlaku Tuhan bercakap ni, senjata itu ni. Sini hindu kamoy magi crisis adudani kaya kasi din tabagi wan po sila kala karam mamakilin tamba hybrid definition la kedo Jiribam dasu Arambam Samarendra gi ningsing thorom Jiri Development Organization asinduna Jiri Mera Paibi apun balup ke office tapang thokre thorom adu da UPF ke Vice President W second yauna tongan balup singilu chungba kya na saruya ke lekhidraba Arambam Samarendra gi photo da miyamna laisu katuna ikai khomnaba utke All Manipur Progressive Farmer Association Asosinduna Samarendra gi tarahum doi shuba lekhidabagi kumon thorom lobasigi office tapang thoke Patriotic Writers Forum Manipur na susinduna Tharomasi Manipur Press Club da supang thoke Tharomasi da forum gi president Jodhachandra Sanasamna luchingduna lekhidabagi photo da laikatuna ikai khumba utke Tharomasi gi sarugama oina aiba ama oina Aramam Samarendra haiba hiramda Dr. Lamabong Gojendra na che pathoke Taromgi ari suba saruta sereng saidinabagi thorom ama supang thoke masida kabi mapana sarup yake Tharomasi Aibalup Assam Hozai Sinduna Manipur Sahitya Parisad Hozai Sanglan the Supang Toke, Tharomasi Dhanabir Tausam, Luki President Thaudam Babatombi Amasung Dr. Toksham Chandra Singha Susaruyake, Tharomasi Gamari Lena Sering Saidinabagi Thorom Amasu Pangtoke. Manipur Prazagi Kanba Sarkar Laitre, Jaigara Sida Paikaliba Project Kayada Mamutana Loisinba Kari Yaurabagi Haina Opposition Leader MLA Dr. I Ibohan Bina Haikre, Ngasi Mahaki Kendra Gimanung Chanba Oinam Nung Tomam Lekai the Pangtopa Thorom Amagamari Lena MLA na Wafamasi Fondo Kibani, Mana Makata na Haikibada, Sasan Paiba Sarkana, Ubungam Dabakaya, Opposition Party na Ui, Assembly the Opposition later Bagum Tauri Haina Pangang Dangang Bawafam Asita Honing Day, Manipur da Sarkar Lady Bra later Bra, Amadi Kari Tabak Tauri Habasi, Miam na Kangi, Sarkar Paidi Haiduna Pangang Bagi Mahuta Tabano Uto Haningi Haiki. Akoshu Sarkar Sen Tauri Ba Thong Thuda. Saisida Akoshu Adum Kangdana Dum Lere, Udana Dum Lere. Ruling na uri ba dumay taw na opposition hen ui hay base kang batabani aduna kari hay ni swai sida sum khau pong na yam na ngang ba sidi masidi pamde na khali aduga Manipur prajana loin khang la bani kanana kari tawri hais Manipur sarkar palibra pandebra lairibra leitibra tawning bada tawba aduga prajagi yeng daba adugumba makhalgi sarkar ma governance ma leire sidi mayam na loin khangna raponi de namona khang ang hairudresu yaba poni aduga sum chillama pali heduna pangangang na bugi thabak simasi ti kara tawdabano phai khanthara ga ngang na bano phai aduga thabak tawri na traga tawde sarkar pali na traga pande haiba sidi prajana loin khangbani isa thaga charga kachin koya yawi haibagi thabak si tawna gumsi Sarkar sina hauki ba sei khara sida leibak si gyo ba kari thoram kari pangthore paikar khiba project sing karam loi sangre mamutana loi salamba karam ba yaw kajana loi salamba karam ba yawi puthopiro
Maana makatana haikibada ngasidagi horiba assembly session da tongan ba isu kaya pokakani housing Manipur da leriba maruai ba isu singi manungda ILP gi wafam street vendor kabolekai gi yum thugai kiba saijang amadi silent khungi wathok amadi UNC na koriba pungni funipan gi ban asi achoba isu amani maana makatana haikibada Manipur da leriba department kaya gi amotpa amadi minister kaya na pairiba tongan ba department kamdauri haibada henaming changani MBBS के एग्जाम तौरे हाइना स्टेट कैबिनेट ना लौकिबो वाफम मरुइना थेंगनबि याइ हाइखि mayamna iho mon la laiba inner line permit system se seisida akoina logo da role karino haibasi chobo issue mani adudagi akoi gi street vendor singna taliba issue chobo issue mani kabo lekai da yum eviction taukiba masi miyoi bagi humanitarian ground da masi tawun thokra thoktabra akhoi nei na hum thokpani seijang amasung silent khungi issue kamai tawun horokribano ndoga ngasi mak UNC na kaurai ba pungi phuni pan gi bansi kari maram digi karai digi kaurai bano haiba potuni hujik lai ba potsi ndoga akhoi gi chengen thawen da education system da ahal loiraba pensioner singi hujik phawa pension pithok pi daba sugum issue mayam am leiri kari maram gi no ebak sida leiri ba landam sida leiri ba nyoi praja sing sida thakna na bi sing phangal libra chatna na lambi thong phajana leiri bra ithai nala sembi libra hujik low bari pandha yaure har phangdabagi wahuna warina खबर की अयुक की हेडलाइन ओइ खले एग्रीकल्चर मिनिस्टर ने करी तौरिबा वेटरनरी मिनिस्टर ने करी तौरिबा हेल्थ एंड फैमिली वेलफेयर मिनिस्टर ने करी तौरिबा अरांग मै खंग खंगौदन सडनली परीक्षा यथोखिबा मरम लेरंगनी अदुबु हयेंग तौगदो परीक्षा ngasi कैबिनेट ने डिसीजन लौरगा यथोय हाइबसी प्रजादा ममुत ताना सरकार ने सेंगको मथौ तावनी Red Seal Division da UNLF ki cadre ani surrender tawrole haina ngasi Imphal da nutigi phongba pau che singda PIB defense wing na cherol amda phongla liba pau ase yumpham yaudaba pau ni masi lisang sina chatharali ba Indian Force ki thok tha ke surrender drama adu gi sarugama oina PIB na Indian Force ki thabak promote tawna thokpa cherol amani haina aina thinkraba UNLF na singdorali franasi ki publicity department na thadropa cherol amada surrender tawrole haina pau da yauriba moirang them John hariba mio ase hepatitis C na nabadagi lubna thabak potha handuna layna bagi damak mayum dal henkraba makhatana lub asiga mari leina kitraba miyoi atopa miyoi ning 1000 apung hariba miyoi asisu enu seni subna mapanda masagi thabak mafam thadotuna lona chenkraba michel ni miyoi ani asi UNLF MPA ga mari leina draba ngaktani makoina surrender tobada yauraki hariba khulai sing ase lub ki khulai nate Indian Force ki surrender drama da season na ba thamba khulai sing oigani hausang gi fibam na yadabadagi amadi yawagi kanglon nga pangamdabadagi yumda laikhraba singnasu asigumba surrender drama asidagi section bio Indian Force ki thok thak drama serial kaya mathang miyamna yengduna laklabani masina UNLF MPA bu khak chang tahan bangamloi hairi Lugis policy laklaga Manipur ki praja sing pot thangna na bagi oina leiba tahandana bahona se haina Industries Minister Govindas Konthozamna Fondokre wa pharmacy All Manipur Entrepreneur Association Sinduna Hotel Classic the Panto ke nomagi oiba Industrial Development Dialogue on State of Industrial Potential in Manipur and Lugis Policy of India haiba thorom asida fondokibani ngasigi thorom adu da Principal Secretary O Nabakishore Industry gi Director B John amadi Amia gi President Risi Susaruyaki tongan ba Manipur gi entrepreneur ahum Kangla Food Thangzam Agro Industries amadi Maira Food ki proprietor singyauna Manipur University ki Professor Dr. E Bijoy Kumar Nefi ki Guwahati Assistant General Manager OS Meite amadi SBI Imphal ki Assistant General Manager LKP Singhana tongan ba topic singda wangang ke singna Manipur gi oiba lejari ba pothok sing asi quality leina pothok tuna malem gi lamjel da yauna na ba khonasi haiba gi wakhalon phongdona ke Chief Guest Okiba Minister Govindas na India gi Lugis Policy asina Manipur gi miyam pot thangna na bagi oina leiba tahandana bahona si miram dagi lakadoriba miyoi sing miyo michan phajana loina naba honna badana tana ekoi gi pothok sing magun leina pothona bahona si masigi damak ekoi khudimak
punna gyan taminasi haiki handloom sector sidari koi we are going a little ahead aduna sia koina amu encourage to boina sai handloom particularly handloom ki entrepreneur singsida akoina ano basti mama masi akoi principal secretary director isama yamno kuina khanjara matung sida koina export promotion approach lupa la manga dagina la hum phau se granoina pithoga utak pung thawat ya encourage to ya se export sida export ki Israel ki Canada ki order thara la ka order sin ma ko pina na ba so yang kan honari Thobal district ki manung janba Kairanbi Jungmaida Thobal gi SPAK Jaljit na luchingduna Ujara lising mari rom thakre hairi Ujara sing thaba aduda Green Revolutionary Army Thobal amsung Thobal wang matabada leba club organization kaya gi volunteers jahum rom sarwiya ki Ujara thakiba asigi matangda SP Jaljit na Prithibi ki mahausa gi oiba aying asagi kholda kaitharakpadagi saba hengalaliba asi kharada oirabasu kona nabagi pandamda khongtang asi lokhapani haina phongdoki MLA Dr. Ayubon Bina MLA Local Area Development Fund dagi oinam nongthomam lekai deleba miyam gi pukri ama semjilaba matungda ngasi kusinakre MLA na kusinabagi thorom aduda lamdam adomda leriba mioi kya na sarwiya ki MLA ki miyeng makhada lupa lak nipan changna semkiba pukri adu lamjingba trust na maruiba thodang loduna paikhakhibani Tasigi ni panda irom kiran jai kuntaret apopa ibocha kokcha awang nakai dagi desabi ama hu thaktuna siki haba thodo kamari lena na misi asibu yaning daba phongdotuna kokcha da wakan mefam chathakre lekhi drabi kiran gi machina phongdorakpada mahaki manau nupi asi jahi manga rom yumnam huidrom thiam leisang khongda leibi yumnam ongbi angobi mapuroiba binoi koba amagi yumda not isei tamduna imung manungum lerakhibani adubu haukiba tha ahum rom asi yumda amuk leiduna thindok thinjin tawduna leraki haukiba tang nipanda angobi gi mapuroiba binoina mahapu thilamki adugi matungda saunabagi mawongda phone da wari saba takhi madudagi imungda changnatuna tumnanaba tawringaida mahang mapanda thoki mangonda laubagi makol tarakpadagi tholaga yenglobada tharo onduna leiramki khudakta mayang infalda pukhatuna layangki adubu numidang pung 13 rom taba matamda lakana bangamdana lekhidabani Jadi isisna haiba number sida isisna thaba number sida phone tawrammeba adu sanari ba wari sidi adu makhata bidi kana mu sanate adu ma ge sanari sidi mo imung manung mi orameba adu sanara matung ida koina ima hoina yumdagi isije angang je noi keno tawrabra kari ngangna ki balai nui he yaurakpaga samai tawdana hu theyana tawdagi doctor da puga khare toibu changna khona ki balai bra na imana hangi hai adudagi moiji isiji number se switch off tawsangre haire aidi taseng harabada moiji tawriba moiji je moina tana kanamu laite moi tabiu moi topiu ai moi matik chaba tawdai pibiu aiji ka tani ai nawi mugdai janma JC mihut abana misi asigi achumba wild puthokpiu nupi singbu khulai oina sizinabiganu loinana maraleba sing dandi piu haiki maraleba miyoi sing dandi pidri bhawa asiba chang lodaba amasung mihat miyoi dandi phangdri bhawa jesina changsilaba khongjang singda miyamna saru yaduna mapung phanba manga suba warepta mathakta takhriba warep sing mari leinaba miyoi singi maphamda thaba amadi khudaktagi thabak tawon thokpa haina yanare Amarom da case asiga mari lena mioi ahum mayang Imphal police na fare hairi fagalaba mioi sing dandi piu haina miyamna thomjinaki hairi Asa sing in mid mangani gi oba training among asidagi hauna TG High Secondary School da hokre National Rural Health Mission Manipur na sindana pangto gi batarom aduda National Rural Health Mission gi State Mission Director Dr. Okram Ibom Chasinga Asa gi State Nodal Officer oibadana tana Family Welfare gi Additional Director oiba Dr. K Razo Singha TG gi Principal Pramodini yauna tonga bamiyo kya na sarya ki thoromadita Dr. K Razo na Asa haibisi yamna maru eba mani arapa mafam kya da chatuna angang amadi angang gi mama masamawu fana lehenna bo honna bada achoba thodang lauri jal ke gi matang da su takpi tambi bagi thabak chathari haiki Director Dr. Ibom Jana Manipurasi Bharat Sarkar na National Rural Health Mission ge thabak thoram sing ningthina paikhali haiduna lupa crore Jahumga Yankaini Pan Pirat Kibalekre Lamdam Asida National Rural Health Mission ge thabak thoram sing chakwaliba asida asasing gi chawrba thodang dai Manipur gi oina angang lising ama popada taramatoi khakta siba asi gawa gi hek mathangda Manipur na angang yamna sidabagi chang asi ani subada leribani masidagi henna hantana naba department asina honari haiki
हाइबो पुनमुक से कनागी मतेंग नो अखोई की मेडिकल डिपार्टमेंट्स नेस्टा लेरे अदुगा रूरल हेल्थ मिशन लेरे फैमिली वेलफेयर डिपार्टमेंट लेरे मैक्स लेरे मसी के अपुन बा ऑर्केस्ट्रेटेड एफर्ट प्लस अखोई की एमओबीसी गुम्बा अदुगा सोशल वेलफेयर गुम्बा मयाम अदगी इवन ओजासिंग एजुकेशन डिपार्टमेंट की लेंसिन बिरो ओजा मयाम सिंग मोइसी पुलप रोल अखोई पुलप होनमिनबदगी मसी की फोल से कोई फंगमगम बने मिजोराम की कोनुंग आइजोलदा मणिपुर भवन अमदी गेस्ट हाउस अमा फाउबा लेतबदगी मणिपुर दगी लापा मियोइसिंग थुंफम लेतबा अमदी असी अना यावरप मतमदा थंफम लेतबगी खुदोंग चादब कया मायोक नहौरी आइजोलदा मिथुंफम अमा साबियो हाइना मिजोराम दा लेबा मणिपुरी सिंगना गवर्नमेंट की पुनिंग चिंगसिलली हिरमसी मतंगदा पाउदम अमा वाफम असे था सिगी तांगनिपांदा आइजोल के बनापा होल पांगथोखिबा ऑल मिजोराम मणिपुरी एसोसिएशन अमागी कुंतरेछबा जनरल कॉन्फ्रेंस कम फैसिलिटेशन फंक्शन दा सरुक याखिबसिंग फोंदोंनखिबने जगोई इसेगी मथेल कया गलोइना पांगथोखिबा थरम अदुदा जॉइंट इलेक्ट्रिसिटी रेगुलेटरी कमीशन मणिपुर मिजोराम के मेंबर एन श्याम सुंदर अमागी प्रेसिडेंट वाइबोयामा अमजुगी प्रेसिडेंट वांगखेमचा समजाय अमदी अमजुगी एडवाइजर सलाम बारबुसन चिंबा मसक नायबा मियोसिंग थरमपु सिंगोइना सरुक याखि थरुंगी सरुक अमा ओइना चाहि असिदा मिजोराम बोर्ड ऑफ सेकेंडरी एजुकेशन अमदी सीबीएसई ने लोबा क्लास 10 अमसुंग 12 के परीक्षा मार्क वांगना पास तौरपा मैरोसिंगदा साइटेशन अमसुंग केस अवार्ड पीदुन पुनिंग थौगतके वांगांग खिबा अमागी प्रेसिडेंट वाई इबोयामना मिजोसिंगी पुक्चल सेंबा आसान ममियंग थमदना स्टेट की रिसोर्स सेमगतपा अमदी मजाती नुंगसिबगी वाखलोन चेनमसेंग मणिपुरी सिंगना तमजनिंगाइनी काउगी सेंटर द्वे की ब्रांच अमदी बीएससी नर्सिंग न चिंबा मणिपुर की महिरोसिंग मसिंग हेंगलपा गवर्नमेंट अमदी प्राइवेट जॉब तौबसिंग मसिंग यामखलपना मणिपुरी सिंग मिजोराम दा लाखपै चांग वांखलकले मसिदा नतना मिसी मिना यावरप मतमदसु असिबा हक्सांग थंबम लेतबगी खुतोंग चादब कया मायोंग नारिबा असि कोकनवा मणिपुर गवर्नमेंट ना थबक पाइखलहनिंगे फोंदोके सलाम बारबुसन मरमदम थादोक्तुना मपालमदा लेखरबा मणिपुरी सिंगना कैदोंनुंगदसु मसा मसागी आइडेंटिटी अमदि कल्चर काउथोलोइदबनी मसिबु ngaktuna thamba haibasi isa isa gi thodangin khanbiyo maitai singa chitpa mari leinaba mijo singge afaba saruk sing tamsin si haiki guest of honor oina sau yakhiba wangkhemcha sanjaina tongan tongan no sinphamda maramdam thadoktuna leikraba manipuri singna manipur bu hena nungsiramba ase nungaiba poi manipur gi tangdu leita daba hainingai leitana motba phibam sing tumthokna honabada angama thodang lobiyo mizoram gi manipuri singge afam wafam thaba oina pangthokna ba honabada angama mateng pangani phongdokke manipuri gi अगर तो अपनी आसामी यानी कि कुछ बात करते हैं इसी का उसी से तो वहाँ तो मैं कभी समझ नहीं लेकर जाते कोई मुझे और आगे नहीं होता मुझे मैं यहाँ पर कुछ कुछ नंबर तो बिल्कुल नंबर कुछ जगह ले लेना चीफ गेस्ट ओइना सरू याखेबा एन श्याम सुंदरना मणिपुर के हजिक ओरिबा फिल्म असि उबदा थमोइ सोई फिल्म असि ओरपगि ख्वाइदि चावा मरम पॉलिटिकल सिस्टम सोयबा अमदि लुचिंगबसिंगि पुक्चल सेंगदबदगिनि मणिपुरदा हजिक थबक सुनिंगदबा अमदि थाजनदबा हाइबा अकन बलाइना अमसु कन्ना नारी मसिदगि कोकनबा मियाम पुना होनवनेबा मथौ ताइ हाइके मणिपुर तांबा नुवाइतबा अदुगा पेनदबा अमदि अफंगदम तखोइ मपानदा लेबा पुरी मणिपुर कोइनसु मणिपुर की तौरीबा हजिक लेबा मुसे सुबेन पेनदे तुंगदा इंग्लिशिंग अनि तराहुमदोइ तरामंगा गे अमागी थौपुब खनमै मिखम पांथोपगा लोइनाना मणिपुरी लाक्वा आर्टिस्ट न सरुक यादना इसै नोमाई थौरम सु पांथोके यामो मरांग थेंगा लोइनाना पौदमजैबा रिचार्ड रंजन आइजोल नुपी की मायोक्ता जथरिबा मियोट मिने अमदी वाथो कया थिंगनबगी मतंगदा ऑल मणिपुर वुमेन वॉलंटरी एसोसिएशन अमसुंग एसोसिएशन असिगी साइटोन यूनियन पुना सिनुना मिफबमा साइटोन बाजार कम्युनिटी हॉल द पांथोक्रे थरमसिदा मणिपुर यूनिवर्सिटी की असिस्टेंट प्रोफेसर चिंगलेन मैसनाम एसोसिएशन की प्रेसिडेंट प्रेमिला सुसरुया के वांगा खिबसिंगना चाखलपगी मतुंगिना थोरलिबा मोबाइल चिंबो पोलमसिंग लाना सिजिनबदगी ताहाई उहैदबा थौदो कया थोरले थौदो वाथो कया दा सरकार की अंगम अथौ कयाना खुथिंजिलपदगी मरालेबा मियोय कया दंदी पीबा ngamji फोंदोनखि उरिपो खाइदेम लेकाय डेवलपमेंट सोसाइटी ना वेटरनरी डिपार्टमेंट का खुसमनदुना हुई कुंट्रा हेन हिदा कापथोक्रे हाइरी मणिपुर दा शॉर्ट टर्म कोऑपरेटिव क्रेडिट स्ट्रक्चर अमुक हन्ना जनहंगदबनि हाइना ngasi कैसांपा लाइरमबी कम्युनिटी हॉल दा ऑल मणिपुर जीपी लेवल एंड लैम्स PACS डेवलपमेंट एसोसिएशन सिंधुना पांथों के बतरम अदुदा मणिपुर की तोंगान तोंगान बा मफुं कयादगी लाकपा सोसाइटी कयाना सरुक याके वांगा खिबा कयाना मणिपुर सरकार ना सोसाइटी सिंगी चाखोना बखोनादे लौमी सिनमी कयागी याफना बथबक अमा तपाइकते सेंटर गवर्नमेंट ना थादर परसेंट फंग कया स्टेट सरकार ना थौसादबदगी मांखरगनी हाइना फोंदोनके प्राइमरी एग्रीकल्चरल कोऑपरेटिव सोसाइटी की सेक्रेटरी ओइनाम राजकुमार ना एसोसिएशन दाबी सिंह जून कुन फाउबगी मनोंग दा पीगदबनी हाइके जून की
ꯃꯅꯨꯡꯗ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯇꯥꯔꯤꯕ ꯔꯤꯚꯥꯏꯔꯦꯜ ꯄꯦꯀꯦꯖ ꯄꯤꯊꯣꯛꯄ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯣꯑꯣꯄꯔꯦꯇꯤꯚ ꯕꯦꯡꯛꯒꯤ CEOꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯞꯄꯤꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯁꯦꯁ ꯆꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯇꯤꯛ ꯆꯥꯔꯕ CM ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔꯅ ꯋꯥꯟ ꯃꯦꯟ ꯁꯣꯁꯥꯏꯇꯤꯅꯤ ꯑꯃꯁꯨꯡ AK ꯃꯤꯔꯥꯃꯦꯟꯅ ꯋꯥꯟ ꯃꯦꯟ ꯁꯣꯁꯥꯏꯇꯤ ꯍꯥꯏꯕꯁꯤ ꯃꯁꯤ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯗꯕ ꯂꯤꯗꯔ ꯑꯃ ꯑꯣꯏꯕꯗ ꯑꯗꯨꯝ ꯈꯣꯡꯖꯪꯕꯅꯤ RKVY स्कीम मखादा कोऑपरेटिव डिपार्टमेंट मनपुर की इंग्लिश 2013-12 सागदबा रूरल गोडाउन तरेक की मनुंगदा तरुक अमा अपीब मतम की मनुंगदा साब लोइख्रबसु लंबाल मयांग लांगजिंग ग्राम पंचायत लेवल मल्टीपर्पज कोऑपरेटिव सोसाइटी की ngasi fawba sarkarna sabijui haina society asina thadrok cherol amana khangalali society ki miyoi amadi mari leinaba district cooperative na khangalamdana राजनीति की खुद चंगदुना अतोप मफमदा साख्रबदा हाइबगी चिंगनबा लई नियम की वांगमदा थबक तोरमलबदी आइन की ओइबा मतेंग लौरगनी हाइना सोसाइटी असिना फुंदरकली लिलोंग नगर पंचायत की मनुंग चनबा वार्ड नंबर 5 की तोंगान तोंगानबा मफमसिंगदा माहुत डिपार्टमेंट की सेंटर मखादा वेटिंग सेट अमदी पब्लिक यूरिनियल सिंग संगादुना मियामदा खुसिनख्रे थोरमदुदा लिलोंग नगर पंचायत की वार्ड नंबर 5 की काउंसिलर अरामबम ओमिला अमदे हाना वार्ड असिगे काउंसिलर ओइरमलबा इरोम याइबी याउना मियोय क्याना सरुया के नगर पंचायत चाखोट हननबा होनबदा प्रजा सिंगना अंगम मतेंग पांगबियो हाइना वांगांग केबे सिंगदा फोंदोनके काउंसिलर ओमिलाना अर्बन लोकल बॉडी सिंगदा फंगलिबा खुदोंग चाबा सिंग असि अतै लंगबा येंगनबदा मणिपुरना यामना सोंथना लैदे मसिदा सरकारना मियेंग चंगबियो हाइना फोंदोके लमफेल पुलिस स्टेशन की मनुंग चनबा DC ऑफिस की मनाता लेबा जामगा निफुम दुइसुबा बटालियन हेडक्वार्टर CRPF के कैंपस की मायोंगनबदा IED बोम अमा लेरमले बोम सिंग असि नुमियुंग बमतुंग चौरांगना पुंग अहुमरोम ताबदा बटालियन हेडक्वार्टर की गेट की मायोंगनबदा लेरमबा थेनरखिबनी तुंगदा मणिपुर पुलिस के बोम एक्सपर्ट लाक्तुना असोय अंगाम याउदना लौथोखि मकोइना फोंदरकपदा बोम असि रिमोट कंट्रोल नि लोइनना किलो अमा लुमि मसिदा थौदोक थोफमदा लमफेल पुलिस की SDPO CRPF की मको थोंबो ऑफिशियल के असुलाक्तुना यंगसिनके नुंथिल पुंग तरुकलम तारमदाइदा लांगोलगे अमोटपा हुंदोफमदा पोकायहनख्रे Association for Welfare and Development Senapatina Directorate of Environment ka kusamnaduna District Level World Environment Day Senapati gi Mini Secretariat pangthokre thoromasida district asigi SP Puspanjali Junior Scientific Officer TS Bhogen Association gi je functionary KH Khailia Su Saruya ke नमित असग मरी लेना मिनी सेक्रेटरीट की अकोबदा उ चारा कया सुथाके मणिपुर एमेचर फोटो क्लब नसिंदना फोटो एग्जिबिशन अम सुपांगथोके जूनियर साइंटिफिक ऑफिसर TS भोगेना इंग्लिश मचमापन हुमद्रा हुमदोइदगी हौना मालेमगी अहोंगबा लाक्लिबसिंग मियामदा खंगननबा अमदि मसिदगी कलहोननबा नमित असि पांगथोतुना लाकपनि मियोइबना अपांबा कया फंगननबा होनबदा बहुसाबु महननबा होनबा असि तौरोइदबनि हाइके SP पुष्पांजलिना एकोई मियोइबना थोअलिबा असोइबसिंग खंगदोकलबा मतुंग सेमदोक्तुना बहुसाबु कननबा होनगदबनि मरुइना बहुसागी ओइबा फिबमदा होंगललिबसिंग महिरोइसिंगदा खंगननबा होनसि हाइके The global food production consumes lot of energy, lot of water, lot of fertilizer. These natural resources are consumed for food production. Innerland Permit System Manipur Chana Hanana Bohana Badan Nongmebung Women's Development Meda Paibi Association Namapung Fana Sawali Hari Numitarani Jumna Satarapa and Subas Level Watermelon Festival Ngasi Iboyamas Manglila Sanden the Loisin Cray Loisin Bagi Thoramda Lok Sabagi MP Dr. T Mania Manipur University Economics Department Ke Faculty Member Dr. Chingnet Mesnam Amadi Manipur Pradesh Congress Committee Ki Project Development and Monitoring Committee Ki Chairman M. Rameshwar na Matangsina Chief Guest President Amadi Guest of Honor Oina Saruyaki Dongan Dongan Bamafam Dagi Stol Tarahum Doina Saruyaduna Pangtokiva Festival Asida Punna Lupalak Tarani Rom Yon Ki Aduga Stol Amana Nomoda Lupalising Maridagi Kunmari Fawa Yon Bayaki Haina Nahakfam Foundation Ki Chairman Santana Fondoke Tharomgi Saruk Ama Oina Tarbus Paidaki Chowna Putopa Gamba Lamaidung Dagi Tongnazam Jitenda 5 horsepower Ki water pump set Ama Piduna Ikai Kunabo Uki Handaki festival ki oina second amasung third prize ki oina thamba apun balupali singya kai adu saruk yakhiba store singda consolation prize oina punna yenthoki loina festival manung da pangthopa tongan ba dancing competition amadi atai competition kaya gi mako pathang tarwa singda maramatum su yenthoki thauramadu da wangala duna M Rameshwar na Lomi singna karamba pochai tharaga hena sendong fangadage haibadu khangdolaga thabana hena fagani haiba wafam phongdoki chief guest okiba MPT mainyana Sudana Nungaiba Pambagi Henabi Tadotana work culture that my own Sinduna Hena Low Singubagi Lamda Fagana Bohonasi Haiki.
amam tharo ko di pa ngam de ko meri kom ran ngam de adegi asila iba mayam pra mak da ai mingkar panjab na matan yam nandak kada panjab gi wani mang yam thokre olympic sana bada hockey da tha thajadana manipur gi yam all olympians ko pathokra bani football da ko kaja sana ri baro ga ko ya kya da club kya da ko ki football jam sana ri smai ta le mayam lo hi yang ga ko mi sing si ai sai panjab gi wa matha da thadra ko di yam la ba hara ba ngam da ma ta ko masigi puna makle magun me aje punjalaga pulap sami na mga magadi perhaps masi akan ba shakti ma khoida le bang thena kare lambi thongi fivam fagatana chakwat lamjelda khong thangjinba oitholo haina cycle kendrogi MLA yamthong haukim phongdokre ngasi mahaki kendrogi lambi thongi fivam yengsinbagi khongchata wafam si mahana phongdokibani Imphal cycle lambi gi fivam yengbada ka hena solama tenaki MLA gi miyeng makhada hoze thabak shuriba cycle saparmaina lambi gi fivam su yengsinki MLA na labi asi sarkar gi maikai dagi matam chana sen thada bangam dabadagi mahak masamak amadi khulgi ningthau singaloina na lanai sel puthokna duna semjin bani abaromda paumisingna ILP gi matang da hangbu wahang amada MLA na system asi chanarabadi yelo mising yokhatpada chawna mateng oigani haiki government ki side ki di kari bandi pangadra haibati khangra adu hoji ti chatba ya dabani na ei khoi cycle ki public na CM dragati upai leitraba government su khara yingsin biragati yamna public sin nuai gani haina khale ai basiti ai koi ki central government ki mathauni na koi manipur government ki assembly de su koi na decision no re basi togu dabani hai basi koi na mayam na MLA mayam mantri mayam chief minister na chingga ai si chatnaga dabani hai ba koi tawbani adubo asi central government gi mathoni na koi manipur government na finalize to bangam de ba aduna ma koi center da thaba khot ba dana chief minister na sur center thani puni adana ai gare adubo kari oigadi ge hai bate koi khangba ma si chatna ba na khwai digi phagni ai na si changba ya de hai ba na taba mayang yu chang sunu ama to ba digi chang sunu adubo permission yaw na changba ai bisi koi le pa gi kana ba ma su Gawada Pangthokiba BJP gi National Executive Meeting da BJP Manipur Pradesh da Manipur gi hauji ko riba issue kaya gi matang da pokakre hairi National President Rasna na chair lauduna Pangthokiba ahaba numi ki mifam da Manipur gi Chingkaroi mangana Mount Everest maton lomba ngamkiba adubo apenba phongdoki Minor Irrigation Department ki matam sangna workshops amadi master role singi kusuman pithok tabagi mayokta employees singna wakar mifam chadakre makatana akan bakong jangkaya sangsingani hairi Indian Red Cross Society Thawal branch ki chahi gi mifam ngasi Khedri Sanglen Thawal da pangthokre mifam asida MLA K Megachandra DC Thawal T Ranjit amadi society gi member kayana sarvya ki thoramasiga mari leinana souvenir amasu release tawki ILP Chana Hananaba Joint Committee na Changsiliba Khongjangda Komrem Mothers Development Organization na Sagwali Hairi Manipurda Leriba Chingmi Tami Punna Lebinaduna System asi thamnana bokonagadabani Jaragasida Joint Committee na Changsiliba Mitop Singh Khulak Lerakta Changhan Dabagi Khongjangi Drive ngasisu Imphal West ki mafum kaya Changsin ki hairi mafam sing adudi Kaisamthong Kaisampat Kwa Kaichel Mayai Koibi Sagolban Uripok Nagamapal Thangaiban chingma mafam singda volunteers singna drive chathaki Crematorium sabagi wahauda jajing awang amasung mamang lekai ani khana chainabada aso open yauri hairi lekai ani gi unkhana riba fibam asida pamnaba thodok thoktanaba sarkar na yengsin binaba mingle club ki secretary inaw luwang na pokning chingsili hiramasiga mari lenana DGP mari lenaba police station amadi local MLA da aiba jero pikre hairi santi wena laiminana ba jajing mamang lekai gi kalapna duga halaman singna miyoi kharana ekta insalaga satana ba wafam koi CWC ki maikei da koi apin tawjaningi hauji sajing awang lekai ga sajing mamang lekai ga leinari ba phibam sida koi tension je adum phasana leiri ba ngasi natraga horen hayeng kari tawdino tambang amdamnina manipur sarkar na mafam sida 144 gumba jari raga masida mi sibeya ba aduga sokpeya ba khujuklai baduga mi yamna tilhandana ba sarkar ki side gi masi matam chana
थबक लफहनबगे अपाम मिंगम क्लब की साइट की थमजरिंग Supreme Court की ruling amana Manipur MBBS BDS entrance parikya cabinet की warep amana pangthalore haibasi miyam buminam bani haina entrance test asigi saru ya nagadaba yagadaba candidate singi parent amasung guardian association of Fundorali May tara mangada Supreme Court की final ruling amata piki belaite masi haijunabani ruling adu putoktuna miyam da thamgadabani madu ngamdragana mari leinaba minister amasung director from thadok from thoi yang prabha mahiroi sing asigi sarkar ge asoiba phiremna manghangadore athuba matamda entrance parikya asi pangthotuna mahiroi sing kangadabani masida sarkarna tadrabadi ain gi mating yauna khongjang kaya changsilagani hairi hauzik sanabagi pau Masigi sanabagi pauda All Manipur Sepak Takraw Association asinduna Kumalampak Indo Stadium the Jathariba Taramari Shuba Mini Tarataruk Shuba Sub Junior Boys and Girls Amadi Kumapalak Shuba Men's and Women's Sepak Takraw Championship King asisana kiba tongan ba category singda Mai Pakraba sing adudi Men's Regu event ke league round da Manipur Police Sports Club A na Yawa Singzamebu set ani sunoda PUC B Kairangna Alsa Top C5 bu set ani amada Manipur Police Sports Club B na Sai RC A bu set ani amada Sai RC na Msuk B bu set ani sinoda thoiduna mathangi round changkre Women's Regu event ke league round da Sai RC A na LKYD Laifam Kuno bu set ani sinoda Sai RC B na Manipur Police Sports Club A bu set ani sinoda Manipur Police Sports Club B na Sai RC A bu set ani sinoda SWC Hyanglamna LKYD Laifam Kuno bu set ani sinoda maitiba pikre Sub Junior Girls ki sanakiba league round singda SWC Hyanglamna Sai RC B bu set ani sinoda Msuk A hangangna Msuk B bu set ani sinoda Sai RC A na Sai RC B bu set ani sinoda thoikre Women's team event ke final match da Manipur Police Sports Club na Msuk hangang bu set ani amada maitiba piduna winner oikre Kaino Thongkong loya lapagi harau bungda ngasi mungna competition ama pangthokre Korak lamtai thorang dup Kaino Thongkong na sinduna pangthokiba mungna competition adu Bisnupur ge Jila Parishad TS Ithoibi Devi Upadhyakshya S Brozen ex MLA L Radhakishore Saruk yakhe mungna competition adu mungna roi taramari na athoi hen tanaki mai palabasingda manamathumsu yanthoke Luang Popa Cricket Stadium the Chathariba Brazabehari Paul Amadi Govind Paul Memorial Cricket Trophy King Asisana Kiba Master Blue Hawk na YWC Pastor Buran Mapanda Thwekre Match Adu the Blue Hockey Sultana Man of the Match Takre Kwakaitas Chess Club na Sinduna Chathariba Kulum Doidak Shuba KH Angau Singa Memorial State Level Chess Tournament King Asi second round numita Telegraph Chess Champion Sanjoyna Punna Point Ani Fangduna Mangjil Thari Manipur Horse Riding and Polo Association ye Engliseni taramanga fauba thaupuga daba mioy singkhan kre President da S Budhachandra Singha retired IS Secretary General da N Noren Singha Treasurer da N Bidajit Singha loinana Executive Member taramanga amasu thaupuna na bakhan kre hari Nagaland Cricket Association Sinduna Dimapur North East under 2020 Championship da winner oiraba Manipur ki team Kumalapal Sports Complex da okre Sanaroi Singh adubu opagi taramadu da association asigi makok thongba official Singh Sarwya ki Manipur team ge coach S Ranjit Sharma amadi manager NG Ibol Singhana chaluriba tournament asigi matang da paudam ki Manipur na Sikkim Nagaland amadi Arunachal Pradesh bu maiti piduna champion oikiba asida association asigi secretary Biramangol na Manipur chahi manga junior level da sana rabanina hauzik BCCI da full member oinaba mathangi chahi dadi claim tawba yaragani masina Manipur ki cricket sanaroi singi chauna kanaba phangbaga loinana Ranji Trophy da saruk yaba ngamlagani haike Thoramadu da mai palaba Manipur ki team da certificate singyan topaga loinana tournament asida man of the series taraklaba ke Priyojit amadi man of the tournament taraklaba e Guniram da trophy singsu khusinaki Leslok damaro ba pamukana pizari Tara Subha Manipur Vidhan Sabha ki manga Subha budget session ngasidagi haukre Lok Sabha mikhalda outchagi oina NCP ki mirep C dongel na oiragani amadi Aramam Sabarendra ki tarahum doidak Shubaning Singh Thoram tonga mafam singda pangthong nakre Ngasigi da ISTV ni pizaba pau mata se sinjari ni tabiru bisingwa mukana krumjari